Haukiba Chay Tara Manga Romasida Tongan Civil Service Exam Kayada Mai Paklaba Mahairu Kaya Putokraba Pioneer Academy Delhi Branch Ama Status Seguina Rims Rota Leiba Nityananda Temple manakmaktada hangkhre Kalunana Staff Selection Commission SSC Banking Amadi Kuwait Nachingba Exam Singe Class Haurakani Haina Branch Sigi Mihut Ama Oiribi El Jinamika Nafongdorakli Hiramasida Mari Lainana James Rims Rota Leiba Academy Asida Ngase Pangtok Liba Paugi Mifamatada El Jinamika na makataraduna Academy asina Imfalda launch tawkraba matung pangthokiba scholarship test tamai paklakraba mahairu singda trada nifudagi trama fawba scholar pikre makatana trada kundagi kuntra fawba pigadaba scholar test amagidamaksu tharang tawri loinana scholar sida IDP mahairu singoina su trada kuntragi scholar masu pigani haiki masida natana Lamdam asida nahasingna sarkar gi thabak ama fangnaba khonaba matamda mi paiba kaya pokpa urakliba asida kharada oiraba sumateng pangba ngamnaba academy asi mafam asida hangkhibani haibu wafam singsu Elina Huidrom gi maikai dige fongdoki Hazard Pioneer Academy se koina Infalda newly launched tawzare launch tawbasida koina ahan bada scholarship test ama pangthoki scholarship sida mayamama test to the test result matumina 40% dagina 100% bao scholarship izakhre adubu hozik test ya hoba ngam hawdaba mayamam su ya hori experience mayamama adu mayam da su khoi hozik launch tawbagi oina 20 to 30% scholarship izari Other courses the duration say 5 to 6 months or that is 6 days in a week and mock test on Sunday. The updated current affairs study materials Mayamna sukhambiraba SSC, banking, CDS, NDA, asina jingba exam sing asigi preparation taunanaba coaching center asi ahan boin Imphal da puduna lakchare akoina masi karigi puduna la ibano haibadu khoigi Manipur sida hauzik government job ama phangba haibase aruba phibam da lainare masigi scenario asi ujaraga angang singsina mi paiba sing asi kharada orsu phagadra haiduna sigi coaching center se khoina puduna lakcharbani